BJP na luchingba Manipur lengakna chahi ama mapung farakpada Chief Minister na miyamda yaifa paugzel pirakli chahi ama sida lupa koti chanipan kuntra mathoi gi revenue khomgatba ngamle hairi. Nepal Suba schedule da Chankraba Manipuri loan bu leibag asigi selyek tai yawhanaba RBI da haijakre haina Department of Language Planning and Implementation ke Director L Mahavirna phongdormi. Yelhomi kannaba Manipur miyam gi oiba chap chaba bill lama sem naba hotnabada punna chatminanaba JCLPA samadi UNC ga amatta oina yanaba purakre. Manipur University da March taraga taruktagi kun fawba pangthokadariba Indian Science Congress ki paugzel puba mairagi khongchat Vigyan Jyoti Governor Najma Haptulana namthakre. Amasung Manipur gi tongan ba district manga da mi asiba punaba gari mortuary event manga Health Minister Jayant Kumar na CMO sing da sinakre. Mukrum Zari Domniang Biribus Impact News ni Prime Time Manipuri News Bulletin Day Kaidam Jantisina Faub ki Merba Pausing Mam the Pisari. Miam gi Tengbang Galoina na BJP na luchingba Manipur gi Anoba Lengak Asina Chahiyama Mapung Farakpada Chief Minister Nongthongmam Bere na Manipur gi Miam the Yaipe Pausel Pirakli. Loina na Makata na Lengak Asina Paikalakpa Tabak Thoram Singda Manipur gi Miam na Mating Pangbiduna Chakotpa Tangdulay Taba Lamdam Ama o Henna Bahona Minasi Haina Chief Minister na Manipur gi Miam the Apil Taukre. Manipur gi anauba lengaga sigi chahi ama mapung farakpaga loinana ngasi Chief Minister Nongthongmam Bere na Babuprada leiba mahaki secretariat Manipur miyam da yaipa pauzel pi khibaga loinana mahakna luchingba lengaga sina haukiba chahi asida paikhat kiba chakot thorang sing amadi atubu matamda paikhalakadaba thabak thoram singki samlappa warol pi ki ngasi Chief Minister na pi kiba warol atugi manungda BJP na luchingba anauba lengaga sina chahi ama farakpa sida GST yauna state asigi apunba revenue oina punna lupa koti chanipan kuntramathoi khomgatpa ngamkhre haina phongtoki revenue khomgatpagi matangda Chief Minister na hai mamangda palamba Congress lengakna chahi amada state asigi apunba revenue oina lupa koti chamanga ga marfuga taruk khomgatki adubu anauba lengaga sina haukiba chahi sida state revenue oina punna lupa koti chanipan kuntraga mathoi khomgat ngamduna Congress lengakna khomgat lamba revenue gi senfam adudagi lupa koti chaniga nifuga manga henna khomgatpa ngamki mathangi chahida lupa koti chamapan ga nifuga nipan khomgat naba pandam thamli haina Chief Minister na phongdoki Chief Minister na pi kiba warol sing gi manungda chingtam mari henna naksin narakpa state asigi law and order fibam phagalakpa police ka miyam ga leinaramba wakhal tanadaba sing hantaraktuna police ka miyam ga amatta oina thabak paikhat minarakpa Nongchingi fibam na matam khara thintha hankrabasu Manipur gi lambi thongi fibam semgat phagatnaba akanba mongda thabak chatharakpa chingi district singi mahiroi singi hostel ana laying sang sana khotnaba yauna department khudingmakki paikhalakliba chakwa thorang sing Chief Minister na panki amaromda tongan ba scheme sing maru oina Chief Minister gi sotharaba singi tengbang Chief Minister lying sale amadi India pumbagi oina paikhatliba Uzala PMAY Uzwala na chingba scheme singi makhada miyamda pi kiba kanaba singi matangda su Chief Minister na panki loina na atuba matamda startup policy haudoktuna anoba innovative oiba wakhalon leizaba thabak tongningba haugalakliba naharol sing entrepreneur sing da lupa koti ahum fawgi senthang fanghanaba thorang tauri haina Chief Minister na phongdoki BJP na luchingba Manipur lengak asina haukiba chahi ama asida paikhat kiba thabak thoram singi matangda Chief Minister na pi kiba pung amarom sangba warol adu lengak asigi chahi ama faba numit haibadi hayeng March ki tang taraga mangagi numit yungba pung taraga nithoida Impact News da sandokani mamangi sahi singda compare to matamda state government gi ekhogi karamiba revenue se last year da 586 crore pull kanda but this year GST lakpa amadi ate koina state revenue dagi forest na singba kari dagi hona jarkanda hojik phangi sa koi 831 crores hana wairambana 586 crore only aduga hantaki sahi sida koina collect to bunga misna 831 crores mathangi sahi sida koina target tawrina 948 crore koina target tawjaba aduna hanagi dagi 250 gi mayada crores ki maya mathakta henkalakpa Manipur gi mayam punamak sarkar sibu ngasi phawbada
asoi angam lehendana ban blockade achoba wathok lanthok lehendana tengbang biraiba support toriba sumaina makhatana tengbang biu support tobiu lakadoriba sahi dasu hanagumna manipur miyam ge ayaba logjeraga manipur praja ga tanaraga punna chatminaraga thabak paikhanaba honajage praja yaugduna ekoi sarkar si ingba ngambanate ona praja gi support praja gi apam badugi matungina ekoi thabak togjage haiba wafam si thamjarga ai manipur gi miyam punamak ko amon ai khurumjari Manipur lenga ki makhada leiriba department kharadi audit taunaba honabada cooperation piba yamna watli haina directorate of local fund audit ki director Laishram Badal Kumar na phongdokre DIPR na sinduna paring naina chathariba press conference ki sarukama oina ngasi paumi singa unabada Laishram Badal Kumar na makhatana hai local fund audit haibasi apikpa department ama oirabasu state amagi shell tungi fibam fagatnaba honariba singi makrakta amani maru oina local body oiriba jila parishad gram panchayat PDA, MTDC, MTS, DRDA, District Council, Children Home amadi college na chingba singi sel tungi fibam yengsin bani. Aduba department kudingda audit taunaba hotnabada department kharadi tauhaningde. Hanjin chi thaduna audit taunaba ayaba laubada khangsinnadana laithokpana thabak taubada awaba thengai hairi. Mari leinaba masagi department ki official singna action lokhatpam thokpadasu tuminna laishili makha taraduna hai audit taubada Chinganingai karisu laite audit tawbada ayaba pidaba amadi cooperation pidaba singi mathakta mityeng changnaba honari haiki hai ko official ko audit tawga hai matamda se 3 or 4 times audit tawga am sul boina ko cooperation kidre adu moi ko official kalma something ako audit tawgi ya do ko leira bara hai bagi suma do ko ko ne sang tawne asigi idea se ako ji yam audit tawga to official ke yam jara ko akoina tawga khali be area khara do tawga kan ko official se audit tawga ha moi ki intention se tawga na ba adum tawga khara official lai ni roi mai mathadi pallaro adu ni case lo honi very dangerous koi ne na khulung jiban dangani maram ji akoi report to ni Nipan Suba schedule the Chankraba Manipuri loan bu Laibag Asigi Senyekta Yahanaba Reserve Bank of India the Taknari Haina Department of Language Planning and Implementation ke Director L Mahavirna Phongtokre. Morangkom the Laiba DIPR complex ta Chathariba head of department Singi Oiba press conference ki Saruk Omoinangasi Department of Language Planning and Implementation ke official Singa Unabada Mahabirna Makataradun Hai India ke Senyek Singda Manipuri loan Yaunaba Honabada court ki case Laibadagi Namkidabani Madugi Matung Nipan Suba schedule the loan masing yamna Yaurakpana Senyekta Manipuri loan hapa Chandabagi Kudong Chadaba Mayok Naduna Lakibani Aduma Manipuri loan na India ge Senyekta Yaunaba Hauzik Mari Lainaba authority ka kanna taknari Laigak na Paikalakpa Taurang Ama Oina University ki Thakta Tamnariba Lairik Sing Sumaitei Mayekta Onthoktuna Department of Language Planning and Implementation gi website ta upload tawre masigi maramdi lairik puthokliba mioi singna maitai mayek ki lairik sing number amadi yon bada sel tongde masina maramoiraga lairik phone bagi chang name libani aduba department na lairik phone bagi hakti laitabana website ta upload tawbani haiki konkani ne nepali ne hapa matam siga kunna chanmina ki banina manipuri su yogi wo na aikona adugi tawan ba si ma tharaga moida request torga ni tawjadagori maduna aikoi amata ngairago last report oigadori maram de moi thing yam kono aikoi chief secretary level lai chalga ngangla ro ne haisi aina haijar si chief secretary level lai chalga haina mo si film ne mona kuma isi bo adu aikoi na madu aikoi bi okta agar to bi okta reconsider to bi matam na aikoi subsidies wa na aikoi thaba na hokra adu positive masi bi pam to resina mai si to bi na adu bi sa aikoi okta request ma to wa si aikoi bi Yelhomi Kannabagi Matang the Joint Committee on Inner Line Permit System JCLPS amid the United Naga Council gi Nipalak Suba Mifam Ngasi Fangkre Loina Yelhomi Kannaba Manipuri Miyam gi Oiba Chapchaba Bill Ama Semnaba Honabada Punna Chatminaba Haina JCLPS amid the UNC ga Yanaba Purakre Ngasi Sega Road Konjeng Hazari Laikai da Laiba JCLPS ki office ta Paumi Singa Unabada JCLPS ki convener Arjun Telhaibana Fangdokibada Chingtam Anina Yaba Yelhomi Sing Kannaba Bill Ama Semnaba JCLPS na Tongan ba Chingamadi Tamda Laiba Lup Singilu Chingbas Singa Unaduna Wari Saba Hokibani Loina Naga Fruki Tongan
ꯇꯣꯉꯥꯟꯕ ꯂꯨꯞ 13 की अपुनबा बोदी अमा ओइना UNC गा ngasi nipalak subu oina Senapati district ki mayangkhangda leiba General Thangal Ecological Park ta wari sanaki loinana wari saba adu da luk ani esina yelhomi kannaba bill ama semba haibasi tangai fadaba wafam ni haiba yauna tongan ba wafam ahumda amatta oina yanaduna khudyak pinakibani Yelhomi Kannabaga Mari Lainana Tongan ba legal experts sing amadi constitutional experts sing yauna paksana kananainaba JCLPS amadi UNC look ani asina Yelhomi Kannaba changsilapa khongthang singda atopa chayet naba leiba issue amata yauhandaba haina yanaki Hana ki sahi si mahai butare miyam ge oiba iho mo oina sanction ki daba masida miyam na nunang ba natra kai tawra ge haibage wahang kaya ama hangnaba akoina adum tai khangi adum oina mak CLPS na chap chap fire mag lone na khan ki wakal se hana ki sahi si madi singtam ani mana yanaba fire am leiti fawudi sanction lu ge thodo na kanaroi amohanna akoi miyam sapuna ano sarkar da bill se pass to hola fawuda sanction amu reject to bira agadi kai kanani haibage wakal du da akoina chap chana khoi fire si lojaki bane UNC ga khoi ga September tang Nipan 2017 dagi han ba na khoina adagi mathang sanction lak buduna ngasi sidi kamaina unaki haiba kanda akoi punamak tarelak unaba sida ILP haiba se karino masi karino ta Manipur mathau ta bano singa madi tam animak ta masi mathau tai haiba se loinama gyan tamina khaba tungda ngasi di mapan thona miya mangda utpa yaba tanja yore haina UNC na so proposal thangalak haiba tare An memukta da ngasi CLPS ka pangthok minari ba joint public discourse asina Manipur inner line permit system gi channa na ba bill na tra ek am lahen ba haiba sa khwai de na maram sa ba oi ngasi gi joint public discourse asina both party ne ya nai haiba ni aha number 1 yauri se Inner line permit system matam chana chingtam punna kanna Kanna bahot na hog dragadi tungda mangzaba kaya lakani haina Sports and Youth Affairs Minister Letpau Haukipna Fongdokre. Tamenglong District ki More Subdivision ki Manung Chanba Myanmar border manakta laiba Konom 5 Primary School Sangabagi Thauramda Wafamasi Fongdokibani Minister na Makataradun Hai Look East Policy Mapung Fana Lakpa Matamda Myanmar Romdagi Miyoi Kaya More Town Manungda Changlakani Masida Natana so India gi Atai State Kaya gi Miyoi Kaya Amasung More da Train Lakpa Matamda More da Laiba Preserve Sing Laifam Laitabagi Awaba Kaya Mayok Nagani Manipur da Laiminariba Ching Amasung Tam Anigi Preserve Sing Punna Tanaduna Apam Pam da Kaya Kanaminaduna Inner Line Permit System Chatnaba Hauknaba Pagani Haiki Education gi Mapangal Fangdaba Mangal Fangdaba Haibasi Mittangbaga Pandamni Haiduna Hainaribani Education gi Mangal Mapung Fana Fangdaba Targadi Moregi Wangmada Laiba Education gi Mangal Mapung Fana Fanglaba Miyoi Kayana Kudung Chaba Laubagoloidna Tabak Thorum Kaya Paikigani Haina Minister Namakatana Fongdoki School amadi education amadi haksel gi health ki sector da ranti tobiganu akoi gi ichini now oja sing bo oiro adegi nurse bo oiro doctor bo oiro khona do gi ning thogi machan no pi ura hek oiraga school ka da su kam haidabi adegi naron gi kitang samnaba mi em oiraga officer na action lobo ngamdaba adumba ngasi degi to asi lebak miam akhoi gi streamline to ba akhoi gi economy semgat pada sarkar na piri ba akhoi gi local gi oiba adu school leiriba singa sida ichai now sing tamhalaga oja sing lak taraga di haibiro kahansi adagi right to education se primary level sida di hajana pc adai primary health sub center sing da tariba nursing Kadragadi complaint tobiro Coordinating Committee on Scheduled Tribe Demand Committee na Mitai bu Scheduled Tribe ki list yahan gadabani haibagi matang da paumi singa loinana saknairaba singi mot lobagi khongjangi manungchana committee sigi naharu panana ngasi na ki assessor member oiriba akoijam Sundar Kumar ga unakre unabadu da Sundar Kumar na lamdamasi da leiriba mitai sing asi haurakpadagi hauna Scheduled Tribe oina adumak hauraki maramasina Laingak na atuba matamda list asida yahan gadabani haina fongdoki
Moirang Konjengbamda leiba masagi sangaida pangthokiba unabadda mahakna makataraduna hai ching amadi tamda khundariba chingmi tami anima Mongolite furupni haurakfam chap manai athuba matamda mangkiba yabagi akiba leiraba furup asina scheduled tribe ki list da yaubada paliba leingak asina ayaba pigadabani furup asi constitution na ngak sendrabadi khongul mutkigani haina mahakna phongdoki Tampakta khundadun lairiba maitai natraga mitai haina khangnaba Manipur gi yelhomei kanglop asigi scheduled tribal list ngasi pauta chandri tamda lairiba Manipur gi yelhomei singbu scheduled tribe gi manungda sambam thoi masidi issue ama waibam thokte maramdi Hinduization tawdringa gi mamangda Manipur da singmi tami haina khaidok lamde punamak singda khunda minarami amana amagi awana mateng pangdarami Mongoloid group ta leibai kambuna scheduled tribe ta singdabase ai khoi maitai khakta mangaire Manipur University da lagliba tarik taraga taruktagi kun fawba pangthokadriba chamaga subna manga suba Indian Science Congress ki pauzal puba mairagi khongchat Vigyan Jyoti Governor Dr. Nachma Heptulana lamthakre khongchat adu Governor Nachma Heptulana Raj Bhavan manungdagi lamthaduna Manipur University amsung tongan ba college ki mahiroi singna sarokyaduna khongchat adu University tamna Science Congress ki pauzal puduna chatki Hayeng Sanganaba Thaurang Tauriba More Town da Sagatliba Integrated Check Post ki Fibam Works Minister T.S. Bishojit na Yangsin Kray Yangsin Khongchat adugi matang da Minister Bishojit na haikibada Integrated Check Post asi sangaduna mathau tauba haurabadi Myanmar dagi ain kai na pusilakpa potlam sing fagatpa amadi thingbada chawna kanaba piragani madugi mathakta leiba ani gi marakta cargo facility yauna miyam na chathok chasin taubuda passenger sing na lakpa amadi thungba matamda nungai na pothaba yaba mafam amasu oiragani loina na leibak ani gi marak lalol itik taunabada yamna systematic oina thabak taubada khutong chahalagani haiki panbayabadi lupa crore kaya changna sariba integrated check post asi Union Home Minister Rajnath Singh na sanganaba thorang tauribani adubu Home Minister gi Manipur khongchat cancel taukibana hariba check post asi kanana sangagani haiba khangbangamdri Pergi construction ayam lore masjid facility phangdo isi ekuni yamna nungai ba amana hanadagi illegal oiba posting du sigi manung se legally ekuni loinbak kun operation tawbang amagani masjida ekoi leriba akoi cargo gi facility adu transportation gi passenger gi leriba Myanmar gi amadi India gi tongan ba channel thamaka na masjid verification amadi passenger gi amadi leriba wire koi posting for everything gi facility akoi gi lehele har kana tongan ba mafam da su adu every trader sing khodimak da su ekoi gi leriba akoi gi magi business gi akoi gi afaba mong da hengkana bagi Council of Higher Secondary Education Manipur ko semna loba chahi sigi class 12 examination da duty taba oza ni da mahiroina khud thakibi ki thawongbu yaning da bafong doktuna oja da khud taba mahiroi chairak pi gadabni haina ngasi Standard Robert Higher Secondary School gi mahiroi singna wakat mi fam chatakre oja da khud thai hariba mahiroi dugi mamingna Muhammad Sajad Alam Kawi mahak ki roll number na 18186 ni Lilonggi Galaxy Institute of Science da tamba mahiroi ni hairi hiramasiga mari leina ngasi Kanchipur da leiba school asigi get mamang da chathakiba wakat mifam aduda saruk yakiba school asigi mahiroi singna mari leinaba singna ozab fubuda chenariba sing chairak piyo haina appeal tarki Date 7 March ki room number 29 na taba chhatra makhakna school asigi oja ani bu tamthina furam bagi damakta yaning da phangdok poina ngasigi dharna asi phamjabani chhatra gi organization sing amadi ate organization sing na yaning da bagi mod phangdok pirak bagi damakta soina thaga chaw phangdok chari mamang da akoina tumina leijaruri basi te atop organization sing amadi education minister gi mijeng changbira kadra haina khalu bani adubu education minister gi makai da gi mijeng amata changbirak ta basi yamna thamoi songna nuai jade oza se akoi imai pa gomna hainari bani do oza si da si Thodong moral discipline yaw daban tawze akoy am sauzaninge sikuma je matunda thokaningde The Manipur Hill Journalists Union athokpa cherolamada thasgi tarada Mizoram gi Jofai Bairabi da Jofet Cholbuk Sanabat Thorangbada Mizo Jirlai Pol MZP gi volunteers singi mathakta Assam Police na khud thabgi thodokta Ais Lalthung Lunga Jat Kauba Manipur da Fongba magazine
Manmasi Digest ki correspondent journalist Amabu Tamthina Purakpabu Awang Bathakta Yaningba Fungtorokli Assam Police ki Thawong Asi Freedom of Press bu Singnabani Amdi Tawdogasi victim Singbu Assam government na compensation Pigadabani Haina Cherolasina Taxilakli. White House Trong Lawbida Labor Hot Mix Plan Kudakta Tabak Lepu Haiba demand da Akoibagi Miyamna Plan Asigi get solon sin Kray Hiramaski Matang Danga Sinungtil White House Kaitel da Miyangi Oiba Mifamama Pangtok to White House the Hot Mix Plan Taubat Thingnabagi Pandam the JEC against the hot mix plant at White House Haiba Loop Ama Seokre. White House Trong Laubida El Kadam Jit Kauba Mioy Amana Wilson Engineering Industries Private Limited Haiba Company Amagi Makada Chalairiba Plan Asi Mafam Aduda Makatana Chalairakpa Tarabadi Maduda Tolokpa Afafata Pumba Plan Mapuna Pugadabani Haiba Yauba Waf Mifam Aduna Warep Kaya Loki Amadi Mifam Adugi Warep Ki Matung ina Plan Asigi get Adu Solon Sin Kibani Mamang da Mafam Aduda Hot mix tawda tawdaba haina miyamga el kadam jit hairiba plan mapu siga yanaba laikre amadi thawalgi DC na su laklib April 3 fawgi manungda atopa mafam amada plan asi hongdoknaba order su thokre hairi World Consumer Rights Day ki mangoina na numit ni chupna chathagadaba consumer awareness ki workshop lamem ba sanglenta hokre workshop adu consumers club Manipur na sinduna chathabani konung lampakta leiba lamyan ba sanglenda ngasidagi haukiba workshop hokdokpagi thoram adugi technical session the resource persons sing the National Iodine Deficiency Disorder Control Deficiency Disorders Control Program Wet and Measures and Package Commodities Act Food Adulteration ki matangta wangangki ꯑꯩꯈꯣꯏꯅ ꯎꯔꯤꯕꯗꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯁꯤꯅ ꯍꯥꯏꯔꯤꯕ ꯀꯟꯖꯨꯃꯔ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯛ 1986ꯅ ꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯟꯖꯨꯃꯔꯁꯤꯡꯒꯤ ꯑꯙꯤꯀꯥꯔꯁꯤꯡꯁꯦ ꯃꯁꯤ ꯀꯗꯥꯏꯐꯥꯎꯕ ꯉꯥꯛꯅ ꯆꯠꯍꯟꯒꯗꯒꯦ ꯀꯗꯥꯏꯐꯥꯎꯕ ꯀꯟꯖꯨꯃꯔꯁꯤꯡꯒꯤ ꯑꯦꯋꯦꯔꯅꯦꯁ ꯄꯤꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯀꯟꯖꯨꯃꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯃꯈꯣꯏꯗ ꯃꯗꯨꯒꯤ ꯄꯣꯠꯁꯤ ꯂꯩꯇꯕꯗꯧꯅ ꯎꯗꯕꯗꯧꯅ ꯇꯧ ꯀꯟꯖꯨꯃꯔ ꯍꯦꯜꯞꯂꯥꯏꯟ ꯑꯃ ꯂꯩ ꯍꯥꯏ ꯀꯟꯖꯨꯃꯔ ꯍꯦꯜꯞꯂꯥꯏꯟꯁꯤ ꯀꯗꯥꯏ ꯂꯩꯔꯤꯅꯣ ꯃꯇꯝꯗꯨꯗ ꯁꯥꯔꯤꯉꯩ ꯃꯇꯝꯗ ꯈꯕꯔꯗ ꯊꯦꯡꯅꯈꯤ ꯃꯈꯣꯏꯅ ꯃꯤꯁꯤꯡꯗꯨ ꯑꯦꯄꯣꯏꯟ ꯇꯧꯕ ꯌꯥꯅꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯊꯤꯒꯗꯣꯏꯅꯣ ꯑꯩꯈꯣꯏ ꯊꯤꯐꯝ ꯈꯪꯗꯦ ꯀꯟꯖꯨꯃꯔꯁꯤꯡꯁꯤ ꯍꯦꯛ ꯁꯤꯗ ꯌꯥꯎꯔꯤꯕ ꯗꯦꯂꯤꯒꯦꯠꯁꯤꯡꯁꯤꯗ ꯀꯟꯖꯨꯃꯔ ꯍꯦꯜꯞꯂꯥꯏꯟꯁꯤ ꯀꯅꯥꯅ ꯈꯪꯕ ꯌꯥꯎꯕꯤꯒꯦꯅ ꯍꯦꯛ ꯏꯟꯇꯔꯚ꯭ꯌꯨ ꯇꯧꯔꯨꯕ ꯀꯥꯟꯗ ꯈꯪꯗꯦ Border Trade Reassessing Act is Policy and Manipur Haiba Hiramda Nomagi Oiba Consultative Workshop Amangasi Manipur University ki Center for Entrepreneurship and Skill Development ki Training Hall the Pangthokre. Manipur University ki UGC SAP DRS to Department of Economics, Mem Samsung Manipur Chamber of Commerce and Industry na Sindana Workshop adu Pangthokibani. Karmai tawduna aikoigi economy asina masai the employment amasung GDP generation tawgadage haibado thabak oina tawriba company singsi akoina kojaraga akoina discuss tawnabagi achouba section ama leiri masiga loina na Manipur gi akoigi traders sing amasung trader organization singsina including health makoi singsina mo act list policy de kari khalebi kari tawribage makoi de kanabana karibano kanadabana karino apanbana karino haibese majing matang to koi focus tawjai aduna seminar sidagi akona recommendation kam thore herga masi definitely mafam chaba mafam singda government state government in khangde government of India ne khangde akoina akoigi pawdamam sung akoigi findings se soina yohonjiken khanjai Manipur Dasungasi International Day of Action for Rivers or Loktak Lake Areas Fishermen's Union Manipur Alafam na Sinduna Liklai Karong Yanggoi Achoba Nambul River Loktak ta Pangthokre restore the riverine systems of Loktak Haibatim da Pangthokiba Thoramasi Laingak Amadi Miyamna Karisuna Chungdana Umang Koktokpa Amadi Turel da Motsinbana Chingba Kayasina Mahuksagi Kal Kahenduna Lamdamasiki Turel Amadi Wetland Sing da Pirakliba Safu Sibu Miyamda Kanganduna Oirakadaba Kudong Tiba Singdagi Ngakthoknaba Pandam da Pangthokpani Nakalamromda Numidasi Imphal East ki Manung Channa Leiba Tamukhong Amadi Nongdam da Su Pangthoki Thauramadu Mapitel Dam downstream affected peoples amadi citizens concerned for dam and development na Sinduna Pangthokibani Mapitel Dam Saba Loidana Sangagani Haibagi Damag JEC against forced inauguration of Mapitel Dam na Pungnifunipan Giban Kaugani Haina Toramba du Handokre. Ngasi ehing nongyay dagi Tasiki Taragataruki ehing nongyay Fauba Pungnifunipan Giban Taugani Toramba du CM Water Resource Minister Amadi Fungyar Assembly Constituency ki MLA nam Mapitel Dam ki project asi loidamana decommission Tauraroi Haiba Warep Laukibadagi Bangi Kongjang asi Handokibani Haidi.
Matang Swaisida break Amalozaki, break Matungda. Manipur da Hanbo in a Ras Medicity na Hib Amasung ni replacement surgery my partner Pangtokpaki Power, Madi Manipuram Sumaling Tongan ba Ipau Sing Budun Lakchage, Impact News meeting Tadun Lebu. Break Matung the Mayamba Mukana Taram Nokchari. Manipur da Hanbo in a Ras Medicity na Hib Amasung ni replacement surgery my partner Pangtopungam Le Heidi Wafam seeing as in not AOC the Labor Hospitalist the Pangtokiba, Hib Amasung ni replacement surgery Gimatang da Nomu awareness program da Ras Medicity gi Maikai gi Fongdorokibani. Awareness program da Sarugya Kiba Ras Medicity gi Managing Director Haubizam Razena Fongdokibada Manipur Miyamna. Khu Kangam Sung Kwang da Anaba Labadagi Nungai Tabakaya, lying Nabagidamang Atopa states in the Chatuna Sel Yamna Tinghanbagi Matau Tadri Hairi. Anova technology Amagi Makada Sel Yamna Changdana, Ras Medicity de Hip Amasung ni replacement surgery my partner Pangtok Pangamba Sima, State Asigi Yamna Chaktok Chaningai Amani Haina Fongdoki. Toramadu da Sarugyakiba Ras Medicity senior consultant Dr. Potsumbam Latsa Hefna Fongdokibada. Khu natraga Kwangi Anaba Sing Asi Maru Aina Chahi Yam Silakpadagi Oirakpa Ama Saruga Mari Lainaba Laina Laibadagi Natraga Yam Satina Saru Tekiba Gumba Laikibadagi Oikali Haina Fondoki. Finally, Budi Apagi Joan had the bone and eat bone and easy Martin Apagi cartilage Nalal Aduga Manuka Sanabel to Kekra Lake How we get almost fiction, minimal fiction, the line is the quite orthopedically hierarchy, quite okay. Muslim aside, now Ozi head to Ergati, Sarun Saruta cartilage to Murava. Adu Ergati, Nava, Kanagama, Viramani, you the Zohan, Maku, Nare, Pang, Nare, oh, Kona. But the pilot Magi surface in the way one, joint replacement. Manipur ki tongan ba district mangada thamnaba mortuary event mi asiba puna bagari manga district adugi District Singh adugi Chief Medical Officer Singh da ngasi Health Minister L. Jentakumar na sinakre Health Department na sinduna gari Singh yantopagi thoram adu lamfelda leiba Indian Medical Association Manipur State Unit ke auditorium da pangtoki event yantokraba District Singh adudi Imphal West Ukhrul Tamenglong Chandel amadi Churchandpur ni lupa lakh kun gamanga lom changba mi asiba puna ba gari asi wathoriba atopa District Singh da su athubu matamda thamnaba hotnaragani haina Gari Singh adu yantopagi thoramda Health Minister L. Jentakumar na Impact News ta phongdoroki. Andagi akhoi sanapati gi adugi lambi de more gi adu lambi ne ukhul ching lambi sing se la khoina accident thok tana mi akhoi gi gai tasna sibi gi bari akhoi mayam loin tare ada madu to bagan da khoina het kaita re akhoi belief akhoi thajina ba akhoi manipur lebu kangbu singi community singi gadi ato pada akhoi gi asiwe hab chabje hek nungai teru to de habi mayam chanabi am leibu masida gi su control to ba dilona ne health department gi su akhoi gi tik ta ga na mi sida toraga akhoi dead body sing si pick up to ba purakpa ajna mayumda nadragana mok ta purakpa adungu mayam ni hindi purpose do matuda akhoi gi na sinana ba hadana kan health department na packet ba thorama mane maje sometimes so mamang do ko yam thengna gre atoba gari waje ta bodu asi bidi punindi he haiba gumba but asi boro si de boro imonu mi ne dead body puruk da dia bote do na adu gumba da sinana ba hadana ko loko chambakli khongdang amani atoba district amani khak wale maje gi amani de so ko yari ke thuna pina ba na ko Manipur Legislative Assembly ki Speaker Yumnaung Khemchana Singzamai 10-bedded Ayush Hospital hama sangaduna miyam da kusinakre ngasigi thoramadda Speaker na anoba laingak lakpadagi district khudingmakta Ayush Hospital thambagi khongthang ama paikhalakliba si taseng na thagatingai ni haiki ipaipu singi hangtakta leiramba ana laingi chana pathap sing kaukthokuna miram gi laing pathap in kibadagi manama sing uhei wahi amadi hakchang sazel da layeng pathap oiriba ayus ki kanaba sing kauru rabane adubu afaba makhal gi layeng pathap asibu mapung fana chakot na banga sigi naharol singna layeng pathap asibu yokhat ba matam oire haiki Bharat da padi wadi bodal leiramba toran ba layeng bagi culture singru adu ikona kaura kanda mapan gi defense lagwa madala sum layeng bagi hainabi lai bagi akoi photo mirai bani aduna kasi honorable minister na initiate to bidra kasi innovation to bibuga na ana thamdeni si sigi center si hasana ran to na ko na bla ai su
ꯑꯩꯒꯤ MLA ꯑꯃ ꯑꯣꯏꯅ ꯑꯩ ꯇꯔꯛꯇꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ Matik chaba office building leitabana mathau tawdaba chahi kaya leiraklaba Lilong Chajing Sub Deputy Collector SDC office nauna saduna Revenue Minister Karam Shyam ngasi miyamda khusinakre Englishing aniga supna mangal Englishing ani supna tarukta saba horamlaga loishindana leirakhiba office building adu ngasi sangabagi thoramda minister na hai anoba lainga asigi Revenue Minister gi fam hek paibaga lamgi chayetnaba lam onbada amusung lainga ki lam pithok lambagi matangda yamlaba wakat kaya lakhi adubu Chumba lambi amada puraknaba hotnabadagi ngasigi wakatsing adu chada marfuga taradgi changda hantakre flood joining ek ki makada turel mapalda club dukan amasung yumkai sajinba sing takthoknaba hotnabada lamgi jamabandi puthoklaga court case thangalaktuna khurau thangliba sigi chawrba maram asi Matamamada department asig employees sing na niyom gi wangmada thabak tawrambanani haiki ain gi wangmada thabak tawbasing action lawgani masida compromise tawroi haina su minister na cheksirwa thamki aduna hojik tagi akuina khalaugadabane ain haiba potsi lairiba si law si soidana sanar patarti akui effect tawgani sarkar gi ayaba sarkar gi mani akuina lairiba lam khudi mose sarkar gi lam ne akuina moida tax tiraga adi akuina wairaga leibune aduna sarkar duna tawgena adi intention namaga loinana tungi future gi amadi praja gi interest thabak si lawkhalakpa kanda maduda thingbina ba kanasu leiroi masi akuina hojik right timing da khalaugadabane Ngasi Forest and Environment Minister Thongnauzam Shyam Kumar na water supply scheme ani sangaduna miyam da khusinakre Public Health Engineering Department na sinduna ngasi sanga kiba water supply scheme ani edudi NRDWP gi makada ngarangbam da saba ngarangbam water supply scheme amasung NLCR gi makada kangmong tera urakta saba Konthogzam water supply scheme ni ngasigi thoramadda Minister Shyam Kumar na mamangi lainga ki matamda saba horamlabasu loishindana sezinadana leiramba sing adu mapung fana miyamda kanaba pinaba anoba lainga asina project kaya sangabagi khongthang lokhatpani mathau taba project kaya semjin sajinduna miyamda kanaba pibagi thabak asida mihut oiriba opposition party singna su sengna support tawpham thoi haina mahangna phongdoki Gamendri mani asoya pale ba technical ba asoya ba kanda gamen di pamigi mathaune atai di village ki kutalai ising marna pigi village ki kutalai ising piro village ki kutalai ba kuding makti ko ki village watershed management committee do matu form immediate form to biraba to biraka kanda total connection lo to bigadam ni tax lo bigadam ni ya minimize da adu ni mai pala ko ran to ngang ngane silai ba ha ko da ba material magi ko ki niyo men thapya ba nthi ising ko to magi tongan tongan tam yam do chemical am ha ba kanda Kaya lazar ko ito, ising piga to rin mo niya. Ito kaya kita lagi yung lamdam sing prasasin kaya kami di mo kuta lagi. Ana April 2000. Health Minister Jayant Kumar na sunga si NLCPR gi makada langtabal Puramakongda water supply scheme konjeng laikai Imphal West homeopathy dispensary amasung lamfelda leiba Ayush Directorate Ayush store room sangaduna miyam da khusinakre tongan ba mafam singda pangthokiba thoram aduda Health Minister Jayant Kumar na langtabal Puramakongda pangthokpa water supply scheme hangdokpagi thoramda mahakna hai tinjang kaijang daba khunai ama oina ba hotnabada afaba aruba ising thakpagi tangai fadaba lei haiki Doctor no one of a kind of Changi Bishazaki and doing beauty. But the doctor here, he does modulate one of a kind of Changi Bishazaki and doing beauty. But the night doctor, Cham nothing at the home, that not be home, get or put the home. It's some Sumachagama, like a labor nurse, they gave a doctor say, Tanaga, Moine Pirapa, Makli, herbal medicine, Amasum Mogi, lying though, but the Toro button, no, I would have no idea. My Hingle and my Hinko. Uding Cocodoini, Basandoran Bahandar Codoini, provided P. Bacalline dome at the Matimatuna total target. Laiba sigi makok thongbo luchingba kayana state asida lakadoriba sigi mangjongna district singda akanba chaksel thorang sing lakhotli Imphal East district luang popo multi sports complex ta prime minister na lakadoriba sigi mangjongna ngarang numidang wairam pung taruk minitara rom chatpa matamda Imphal East district police Imphal East commando team amadi taruk suba sam rifles ki apunba kangbu amana kontra ahlup ta thiba humgi thabak chathakare operation aduda kontra ahlup makhalaikai dagi KCPMC gi member housing na bail out ta laiba W Ramananda Singh atopaming rauk shauk chahini fugam
manga apokpa laikhidraba WB Rendagi 9mm ge pistol ama cup syrup Bestorex bottle marfuga mapan yauba carton box ama amadi kg ama makhai lumba opium kani packet ahum fagat pangamki thibu humba da uripok kabrabam laikhaidagi KCP MC dagi bell out ta leiraga hauze KCP People's War Group ki German ally atopuming Nelson gi makhada active member oriba sanabam gunajit mangang chahininfu apokpa as double jet mangang su fagat pangamki wahang pahong tawbudagi langdum lamkhaida Nelson ga makhoi anina lotuna thamlamba round mari yauba 9mm pistol ama sim card ka loina mobile phone ani amasung pokhaiba yaba machak packet ahum fagat ki makhataba ain gi oiba thabak thoram sing lokhatnaba makhoi animak fagat kre hairi Taragani Toy Suba some rifles and Lupakoti Taragani Toy Lom gi oigadaba brown sugar kilogram amaga gram Chanipan go humfuga manga amasung world is your tablet piece lishing marfuga tara fare Faraba Myoy Singh adu moregi tuipi loksa dagi pau kholan baite chehi kungama thoi sure Faraba Myoy aduga mahakka konana Faraba drug sing aduga narcotics Control Bureau NCB da sinakre drug fab gi matang da ragailong da labor NCB office da paumi singa unabada Taragani Toy Suba Sam Rifles ki commandant Nectar Sanzenbamna drug sing adu ngarang numidang wairam pung manga taba matamda Tengnopal gi Imphal More lambi dagi fabani Taragani Toy Suba Sam Rifles na lambi da check tawringai da Tata Sumo Grand registration number TR01U0250 si chungningai oba mong da laki gari edu khamduna kumthanduna check Tawbada brown sugar kilogram amaga gram chanipan ga humfuga manga amasung packet chamri ga yankai the world's is your tablet piece lishing marfuga tara yauramba thengna rakhibani haiki In this last 1 year we have caught drugs worth around 60 crores in just 1 year. That is only the I'm talking only the Assam Rifle part of it. From the NCB and others sister organization custom included, the number will be much bigger. But that is the flow of illicit drugs which is happening in the state, which indirectly affects the society and the youth of this place. People and all the public at large help the organizations as giving the full cooperation as do cause inconvenience in Khudengthabi because of the checkpost being there. But the public by large has to understand that it is something which is cannot be avoided. And further investigation and origin of the drug, it was basically coming from More and destined towards main part of India. So that is till now we have been able to know. In this year, with the help of NAB, Assam Rifle, Manipur Police, Manipur Rifles, NCB, Civil Administration, Forest Administration, Agriculture departments all have acted together, and this year total we are able to destroy 1,873 acres of the illicit poppy cultivation. So we all have to play our role, and we all have to put together our whole strength to eradicate it. That is my request. Thobal District ki SDPOTS Sankar Dev na amadi OCN Sadanandana Luchingba Commando Team amana ngarang numidang wairam pung mga gamini ni fugu mga rom taba matamda akaknaba pauma fangbadagi district asigi manung channa leiba Sangayumpham Cherapur Salam Makokta leiba Muhammad Mustaqim Chahi Kunganitho Apopa Muhammad Ashik Ali gi yumdagi yamlaba nishaga kona na miyo ihum fare Muhammad Mustaqim haidba miyo SC drug lalonba miyo amani haidi farba miyo sing adudi Kongjom Sapam amang laikhaidagi Ningombam Bishwamitra Singh atopming achauba chahi kunga taruk apokpa N Bijoy Singh Kongjom Chingtham Maning Laikhaidagi Thokchom Joylal Singh chahi kunga taret apokpa TS Ibol Singh amasung Sangayumpham Yangbi Laikhaidagi Muhammad Arif Khan chahi kunga nithoi apokpa Muhammad Ali ni makhoidagi WY tablet taraganipan registration number yaugdaba higok machugi Honda Activa 3Z ama amasung heroin number 4 powder gram kutraganithoi fagat ki hairi Ngarang nungthil pung mariga makhairom taba matamda Moregi Kondong Lairembi Temple area da thibuhumgi thabak chathabada khutlai ga konana miyoi ama fare Technopol District Police ki SP Dr. S Ibom Chaga loinana DSP Commando More Thomas Thokchom amdi OC Commando More P Tarun Kumar na luchingba team amana Kondong Lairembi Temple area da chathaba achat awok sing check tawbada miyoi etu fagat khibani farba miyoi adubu Lilong Haurebi Makha Laikai dagi Muhammad Azmal Khan chahi kuntraga manga apokpa Muhammad
Jaharuddin ni hairi mahak chingnaningai oiba mawongda moredagi Imphal tamna higok machugi Maruti van registration number WB18E9472 amada lakhibani police na check tawbada mangondagi magazine ga kona na pistol ama fakat pangangki loinena mahak na tonglakhiba van adusu fakat kre hairi Ngarang ayupung taret mok taba matamda akaknaba pau ama fangbadagi Imphal West Police District Commando gi team amana yairipok Singa amadi akoibada thibu humbagi thabak chathabada KCP Noyon Group ki active cadre ama fare haina police ki PRO na thadorpa cherol mana khangalakli farba miyo edudi yaripok singa mayai leikaidagi tampak mayum Samir atopming Akbar chahi kunga taret apokpati korani mahag asi yaripok amadi thawbaldagi government amadi private school singdagi shell demand tawbuda chenaba miyoini makhataba investigation gi damak Andro police station da sina kre hairi cherol sina hairiba pungfam asimakta da district asigi Topa commando team amana moirang khomda thibu humbigi thabak chathabada KYKL gi second lieutenant ama fare hari farba miyo edudi wangkhai angom leikaidagi Haishnam Dhanachandra atokmeng Rahul chahini fugani thoi apokpa Ais Sharat Chandrani amadi mahak Imphal police station da sinakre hari Nungtigi fongba pauche singda huidrom ayai lekaidagi ningombam penau atokmeng lainau tabi chahi kungani thoi apokpa en Ranjit Maitei kauba UNLF MPA gi cadre ama police na fare haiba wafam asi yumfam yaugdaba aranba wafam ni mahak party da hana yauram labasu masagi thamoi gi anaba aman maramoiduna party dagi potha hankraba mioini haina lo na thinkraba loop UNLF MPA gi cherol mana khangalakli Chingmairong kongnang ani karakta ngasi Roslyn Kongsai haina mingthonba awang nongpoki traditional fabric sing the yumfam oiduna fashionable oiba mongda putokpa firol sing Kaktagi oiba showroom ama hangdokre showroom asi Ministry of Textile Government of India gi miting makada National Institute of Asian Technology the graduate Loiraklabi Roslyn Kongsai na hangbani mahak asi kuki furup ki oina asigumba modern fashion amadi nat ki oiba fizol singa punna chatminaba yaba lamda ahanba khutmaba misak amani Tamenglong District ke Deputy Commissioner Armstrong Pamena NNC IM ga manarga Makwam Village ki Kunja Singh da aki ekhang pokhale land compensation gi yamlaba senfam haihet kre haina maral sirakli nakal amromda ngasi marang chingi yamlaba Kunja Singh na Northeast Frontier Railway gi Makwam Imphal section gi land compensation gi senfam phangpham thokpa Kunja Singh da pidre haibagi wahong da miyam gi khongchat ama chatkre Deputy Commissioner Armstrong Pame gi ifizi mai thakre None District ki manung chana Marangching Tunnel number 5 ki mafamda Marangching gi yamlaba Kunja Singh na railway gi project na sokhan kraba mafam singi land compensation pidre haiduna wakat khongchat adu chatkibani wakat khongchat adu da we demand recovery of 36 crores we want honest DC not 5 crore Armstrong Pame looter of our rights poverty and Wealth Haiba play card kaya seasonaki wakat khongchat aduga mari leinana Marangching village ki secretary Gangchalung Gangmaina hai Marangching gi Kunja Singh na fangdana leiriba compensation gi senfam phangnaba honabada mari leinaba Singh na mateng pangbiu haina Gangchalung Gangmaina appeal tarukli Namlonglong amadi Gangchalung mabani na individual ne haibado akwai khungi amadi Marangching 1 to 5 na yaning de haibagi release chathani DC Armstrong na tawriba so khungi mi sing na yaning de Marangching gi mi sing na yaning de namlolong amadi Gangchalung mabani na mabani gi interest tawbani haibado interest tawbana te 1 to 5 Marangching na mabani bo leader ama oina ko thamaga mabani bo chathanbane Tamenglong DC ga Pomon ge labjoi ga thungkulung moina NSN IM ga collaboration tawraga moina paisa do lok thoki bani aduna aikoina court ta case tawbu do withdraw to natradi khulakpa ai khungi leader ani humche aikoibo phagani hatkani hana sum hojik letter sum mayam le court ta chul aikoi letter mayam submit to yar tawre adu form ta lobi de FBB Femina Miss India 2018 the Manipuri present taunab gi dama West Delhi dagi non Manipuri Nemrit Korbu Khalakpa Sida Robert Naurem Masaga Mari Amata Laina de Haiti Uripokta Labor Robert Naurem Studio the Academy Studio and Academy da Pangthokiba Paugi Mifam Amada Robert Naurem na Fongdorapada Femina Miss India 2018 da Manipuri present Taunabagidama Nan Manipuri Amak Mahakna Kale Haiduna Maral
thangsinba asi langani Manipur represent taunabgidamang haukiba March tara the Imphal West district ke manung chanba lambui khonang khongda labor trade expo the Miss Manipur Queen pangthokkiba adu da top 5 khangadabani adubu hanna FBB Femina Miss India 2018 organizing committee na mioi ani select tawrokhibani maduda nemit kor yarokhibani hairi amadi Manipur da pangthokkiba Miss Manipur Queen da iramda masigi sakhenbi ahum khangat khibani hairi mahakna makha tarakpada Guwahati da makhoi manga gi pangthokkiba audition aduda nemrit korbu Manipur represent taunabgidama khalak khibani masida mahaka karigumba amatadam mari leinade hairi Don Manipuri select toraga Miss India represent tawi haibagi achauba role ama lawri base si aingonda blame tawbadi yam langani maramdi maitai macha originally nataba especially Guwahati da tauragadi habidi Bisnupriya Manipuri gumba anything someone who is not the indigenous people exactly oidaba missing Miss Manipur represent taukrani habagi pakhatpai damakta sillaga aingonda mayang ya holle haibagi oina badanam tawbasidi yam thina nungaite taseng hairabada Manipur gi public mayamna su more detail khanbam thoi asukui ba asuk sangma matam sida Manipur gi damakta ni promotional activity ni haina tawdana state level international level laina chattuna ngasibo lawri ba thodang se si appreciate tawai mahuta in detail mana toris kai manam gi no dudi mana ke amgam tawron hamdum da fake information khangdana kanago makharana lana sandoga sumaina robot na remna sillaga mayang thakre haibagi kainoma question na arise tawbasidi yam thina langani si Manipur Parliamentary Secretary Appointment, Salary and Allowance and Miscellaneous Provision Act 2012 Chana Handanaba Congress MLA Singna Manipur High Court Thakiba petition Gamari Lainaba Che Amata Lakte Haina Kurai Assembly Constituency MLA El Susindrona Fondorokli Act Asigi Wahan Wathok Kamari Lainana Mahakna Haikibada Mawong Ama Hektada Mahakna High Court Pu Ikai Kumnai Court asidagi che laktabana maram oiduna mahak masana High Court ke register da chatuna yangsil luba laikre adumakpu punamak asigi ona tainabada mahaki ikai khumnaba sokpa yaba mongda ngasi ayuki pauche singda phongnarakliba asi laibak thibani haina phongdorokli wafamasi ngasi mahaki constituency yangsinba chatpagi khongchat amada phongdorokibani yangsin khongchat aduga mari leina na mahak hai faknung valley bridge ki fibam asi haukiba ichauna sokhankibani mana inkol sangom sang amadi faknung samnahaliba thong asi local area development fund gi lupa lakh manga thadaduna semjilagani haiki aingonda sugumba akoi information ama akoi phangba sunli lete whereas akoina mokoida hangubadi lei ngarang si akoi smai don hearing sum ama lei habdi parliamentary secretary hearing ama lei habdagi akoina register sida akoina hangaga smai akoi copy mtang pame na habdi nasi lobo law habne dubo sida akoina serve to bachalu da adi pi bachalu da lahode habje masidi amna laibok tiba keno ne aduna masumba hairiba pi bachalu riba mi se masi aigi yumda CCTV camera lei ana CCTV camera jigi keno singse gi mateng lauraga mai mathata koi legal soidana koi lokot kena khali adubo masana akoi sumba High Court ki chinau sina lokhot piragadi hena yamna laibo phago ayone adra masuma mioi singsi madata koi action lokhopam to ina kal engonda piriba bannam si engonda piriba keno si aigi career sokna ba tawne na ai haida bangam All Naga Student Association Manipur Ansamgi Kumjali Sing ani gataragani pan kungi oina thau puna ba mioi sing khankre haina mahiroi lub asina khanglakle Hausi ngasi nomagi sanabagi pau khoisang naraba yas ke undergraduate PET singna Kumalampakta Labor Youth Affairs and Sports Department Office ki man get solon sin kre yas ki director na right to education ek ki matung ina elementary level gi untrained teachers singna train oina bagi damak diploma in elementary education asi taugadabani haiba wafam asidagi thokhaningdaba thaudok asi lakhibani First Schedule National Council of Teachers Education India gi academic na oza sing authority oituna lakli First Schedule gi matung inna class 1 dagi 8 forward the ladiba mahiroi singbu takpi tambibagi thabak thoram sing asi diploma in elementary education asi suksoi soidana taugadabani wafam asigi matangda physical education teachers sing asidi second schedule jingbana maram oiraga diploma in elementary education asi yaubagi mathau tade PET singa chanaba thabak thoram kayada thabiu haina thas ki tragama thoidagi hauna yas ki undergraduate PET singna khongjang asi changsinduna lakhibani tungi michet por kadari ba chatra sing takpoda oja moina thodang lojari ba koji sports ki thodang dan mujage
masi delisi chungan tau roi koi chuan thon mi gano koi da masida kari guma saka na sum tau da bayar ha ga di akoi gi medal du da ka lik da bani na akoi choro sara ta fi ro ga na hai bi ga samala amne koi medal handora ga ni hoji mayam chang na la na ri ba koi sanaroi sing ni mi hai bam leiba du leiba phangaroi kwai da ki choi badi sports department da sports kari no khang na bam na luching boi ba ya roi ba masi sungam bam de Taruk Suba T20 Manipur Veteran Cricket Tournament Cyclone Thangmiban Mai Pakre ngasi Model Higher Secondary School amadi Oriental College ki Sanabungda Sanakiba Cricket Tournament asigi Nippon Suba League ta toss ngamkiba Dynamic Sporting Union Kwakatelna batting hana sanudana match asigi apib over kunda wicket mari turga ran chamo subna ahum lawbangamki match asigi ani suba inning Sanakiba Cyclone Thangmiban na match asigi apib over kun yogdana over taraga turka ball ahum da wicket mari turga Mai Pakpigi ran chamo subna mari edu lawbangamki hayang tournament asigi Mapan Suba League ta Chazing Cricket Club amadi Champ Khagempali anina lamba tawnargani Agragi Iklavia Sports Stadium da Chathariba Junior Man National Coaching Camp ta Saruk Yariba Neeraj Kumar Waribam Hockey Indiana Khalakpada Hockey Union na Cherol amada nungaiba phungdorokli Mga suba L. Raz Babu Memorial Junior Volleyball Tournament ngasidagi Young Men's Development Organization Hairangoi Thongda sanab na sinduna pangthokpa hokre panba yabadi inkumja lising chamapal marfuga mari gi mark taraga mari da hairangoi thongi sanabungda thokiba tamthiba thodok amana maram oidaga Dhanapati Memorial Volleyball Tournament asi makhatana pangthokhidraba matung matam sangna sanabung asida volleyball gi tournament amata pangthoktana lakhibani ngasi manga suba tournament asi gi ahanba sanakiba group A gi league match amada Bhake Sana Kaitelna YMDO Herangoi Thongbu point Kungahumdoi Tragamanga Kuntra Kunganipan Kungamanga Taragamapan Amasung Kungamanga Kunda Maitiba Pibangamki Team Nipan Saruk Yariba Volleyball Tournament Asigi Hayeng Makataba League Match Sing Sanaragani Oribada Bulletin Asigi headlines Samuhana Mayam the Tamsage BJP na luchingba Manipur legang na chahi mamapung farakpada Chief Minister na miyam da yaifa pauzel pirakli chahi ama sida lupa koti chanipan ga kutrama toigi revenue kongkat pangamle hairi. Nipan suba schedule da chankraba Manipuri loan bu laibak asigi select da yawan nama RBI da haizakre haina Department of Language Planning and Implementation ke Director L. Mahavir na pangtorokli. Yalhomi kanaba Manipur miyam ki oiba chap chaba billama semna bahon abada punna chatminana ba GCLPS amadi UNC ga amat toy na yana ba purakre Manipur University da Mars taraga taruk kun fawba pangtokudariba Indian Science Congress ki Pauzel Puba Mairagi Khongchan Vigyan Jyoti Governor Dr. Najma Heptullah na lamthakre Amasung Manipur ki tongan ba district manga da mi asiba puna ba gari mortuary van manga Health Minister Jayanto Kumar na CMO sing da sinakre